Loyalam E-PAO tabi bakutimapu hitram susmitana namidangi pizari ahamda pantabi headline. Manipurdasu chahi taramanga-dagi kun helaba garising fitness certificate lauraga renewal tauba yagani haina Anurag Baspaina phongdokkhre. Betukendrajit International Airport ki nauna sagaliba new integrated terminal building matam chana losinaba CS na mari lenaba singda khangankhre. Naga Marina Lamdam Asidagi illegal immigrants in Khandoktuna Maramda Halankhinaba PM da Taksinkhre. Pausandoka Pijari Manipurasu chahi taramanga-dagi kun helaba garising fitness certificate lauraga renewal tauba yagani haina Anurag Baspaina phongdokkhre. Manipurda chahi taramanga-dagi kun helaba ariba garising fitness certification lauraga renewal tauba yagani haina Manipur ki PR lega ki additional chief secretary transport Anurag Baspaina thadurokpa chirolamana khangalakli. Lengak na thokiba notification asi Ministry of Road Transport and Highways ki order ama thokiba August kun da thokiba aduga yengnaraba matungda ariba garising fee natraga tax thiraga renewal asi yagadabani. In of live vehicle ELVS ki hana state asida leriba directive sing adu na thairaga Manipur Extraordinary Gazette ama publication thorakiba matung anoba rule asi chanaba horagani hari adumainama renewal gi chana pathab asi state lengangna ELVS ki directive adu update tawduna motor vehicle ki makhada hana gari adu registration valid loikrabasing renewal gi fitness status ta fit oidrabasing di yararoi natraga maina chakraba mahusana amang ata thokhalamba gari irangda kodong thiba nangkraba gari natraga accident amang takrabasing di in of light vehicle ni haina logani hariba gari singi registration sing asi anoba guideline asigi makhada candle dawgani hari Betukendrajit International Airport ki nauna sagaliba new integrated terminal building matam chana losinaba CS na mari lenaba singda khangankhre. Imphal gi Betukendrajit International Airport ki nauna sengwaliba new integrated terminal building asi matam chana losinaba Manipur lenga ki additional chief secretary transport Anurag Baspaina mari lenaba singda khangankhre. Wafam asi ngasi Anurag Baspaina athoiba atiti oidona Imphal International Airport ki sengwa sagaliba asigi matang da pangthokpa apunbagi oiba review meeting amada mahakna mari lenaba singda khanghankhibani. Review meeting aduda Airport Authority of India ki project team Manipur lenga ki Works Department, State Transport Department amadi new integrated terminal building asibu same sariba agency singi officers sing su serviaki. Mifam aduda airport asigi cargo terminal athubada thabak haunabagi akupa marol yawba action plan ama finalize tawki loinana national highway dagi new integrated terminal building tamna lakadaba 6 lane gi lambi asisu works department athubada thabak haunaba amadi new integrated terminal building asisu apiba matamgi manungda loshinaba Anurag Baspaina mari lenaba singda khanganki Loinana Imphal International Airport ta paikhaliba project asi khumang chawsinaba lenga ki maikai dagi pangba yaba mating pumnamaksu pangani haina Anurag Baspaina mifam aduda thazaba pikhi Naga Marina Lamdam Asidagi illegal immigrants in Khandoktuna Maramda Halankhinaba PM da Taksinkhre Lamdam Asidagi illegal immigrants in Masa Khandoktuna Maramda Halankhinaba ain kaina khunda laita silibasing takthoknaba Kuki armed militant group sing Naga area dagi lauthokhinaba amadi Lamdam asida santi amasung tangdu laitaba phibam hanjilaknaba central government na mathau taba thabak sing athubada paikhatpiu haina Liangmai Naga Council Rongmai Naga Council Zeme Naga Council amasung Inpui Naga Union gi apunba body oriba Joint Tribe Council na India gi Prime Minister da memorandum pituna Taksinkhre Prime Minister da pikiba memorandum aduda yawriba singdi maru oina Lamdam asigi indigenous community singda chawna chaithing pirakliba illegal immigrants sing masa khangdoktuna athubada maramda halhanaba thabak paikhatpiu ain kaina changsilakhiba kuki sing asina Lamdam asigi cultural identity economic stability amasung traditional livelihood ta akiba kaya piri maru oina major highway singdana asigumba thawong sing asi chathari paksana umang kakthokuna
poppy cultivation taunabagidamakta chengungum saubagum anauba khul kaya amasu chongthoraklei loinana nauna thorakiba khulsing adu makhoigi khulai paiba militant sing na ngak seli hairiba militant sing aduna national highway da chaliba commercial vehicle dagi illegal tax kaya amasu khongatuna makhoigi hingnabagi hak oiri group sing asina Imphal Valley gi akaknaba community amabu national highway da chathok chasin tawbada athingba thamli Naga khul singi mayada unauthorized oiba check gate kaya hangdoktuna chathok chasin da apan bapiri masina lamdam asiki indigenous people sing tambang ngamdabagi phibam da lakli maram aduna center gi marketegi illegal immigrant sing khadoktuna maram da Halankhinaba gi thabak athubada paikhatpi yu hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Pre-council exam manungda ban amadi blockade na chingba amata tawbiganu haina AMRPSWA na phondorakti Lakliba December 8 kunithoi phawba pangthokodoriba pre-council exam manungda ban amadi blockade na chingba amata tawbidanaba All Manipur Recognized Private School Welfare Association AMRPSWA gi makedegi appeal torakti ngasi Manipur Press Club ki thangjal hall pangthokiba pawgi mifam amada AMRPSWA ki president Laishram Joy Kuman na phongdokibada kumja lisingani manga dagi association asina sinuna bosem gi question pattern amadi exam gi kanglon chap chana induna exam thagadoriba class 10 gi mahirui singbu pre-board exam asida saruk ya halaga lakpani chahi kun hena chatharakpa exam asida school chani rongi mahiroi lising tara henmana saruk ya khrei chahi asigi oina su association asina sinduna lakliba December 8 dagi kunithoi phawba pre-council exam pangtholagani masida school yankhai gi mahiroi lising manga henmana saruk ya gadori hairiba pre-council gi exam manung asida ban amati blockade na chingba amata tawbiganu haina jai khumana phakatana appeal tawki Indigo gi staff watpadagi flight chahum hena cancel tawkhre Indigo gi tongan mafamsingda paigadaba flight chahum hena cancel tawkhibadagi Delhi Hyderabad Kolkata Bangalore amadi atai mafam kharada passenger listing kayana khudong chadaba mayokna khre haukiba lebapupu numita Indigo gi flight chama hena cancel tawki ngarangsu flight chama hena cancel tawki mamang thada lengak na thokiba anoba regulation amana maram oiraga pilot amasung crew watpadagi tongan mafamda paigadaba Indigo gi flight sing cancel tawkibani Directorate General of Civil Aviation DGCA na thokiba order amagi matung inna pilot amadi cabin crew na cockpit lebagi akaknaba matam lepki Micham miyam amadi passenger sing safanabagi pandamda lengakna order adu thokibani pilot amadi staff watpa Indigo gi damaktadi regular flight service tawbada chawna awaba mayokna khi Ames kona lebaki damak thawai ka khraba athauba singda ikai khumnaba ulakli All Manipur Ethnical Socio-Cultural Organization AMESCO gi kontra humdoi raksuba mapok kumon lakpada loop asina lebaki damak thawai kat khraba athauba singi maphamda ikai khumnaba ulakli organization asigi secretary Dipu Wangkhemna khudek pi tuna thadorok pachirala mana hai kumja lisingamaga chamapan marfudaram nithoigi December ni marida lingkhatki ba AMESCO na lamdam asid leminary ba phurup singi marakta awa nungai wari linerakpa chahi kontra humdoi mapung farakpagi thoram AMESCO gi maya lusangda President Wahengbam Chinglemba Advisor Bozrendro Naurem Amadi Hanagi President Athai Gamaina Maru Eba Mithunglen Oiduna Achamba Thoram Amaga Lunina Pangthoki Lamdam Asida Ngasi Hingminari ba Purup Singi Marakta Tangdu Leitada Piba Mayonori Basi Kokhanaba Thongni Baga Lunana Apunbagi Saktam Kahandanaba Thawaina Ponta Pikraba Athoba Singda Ikai Khumnaba Utuna Haikat Lekat Tambana Mapung Oiba Thoram Oiki Lamdam Asigi Nat Chanabi Amadi Lining Laisonda Mitau Tamduna Machu Sangjila libasi thingmena hosi hari Malem thongamgi cycling for Manipur peace thagotnaba appeal tawrakli Haukiba October 2 dagi hauraga Uttar Pradesh, Bihar, West Bengal amasung Assam faruga kilometer lising mari hena transgender activist Malem thongamna changsiliba peace mission asida leptana mateng pangna rakhiba kaya asida Manipuri in Kolkata gi maikhedagi thagat phungdorpaga lonena Malem thongamgi peace initiative title Cycling for Manipur Peace asida lanai miyoi sing organization amasung community kayana makhatana support tawnaba appeal tawrakli loop asina thadurokpa cherola mana haribana
Malem Thongamna Changsiliba Mahaki Mission Cycling for Manipur Peace Asigi Maru Oba Pandamde Manipurda Atubada Santi Hanjinduna Tangdu Leitaba State Ama Oinabigi Matangda Paksana Awareness Pibani November 23 Malem Thongamna Kolkata Pangthokiba Paugi Mipam Amada Mahaki Khongchot Asi non-political amasung non-bias Oiba Khongchot Amani Loinana Kanagumba Akaknaba community religion amasung ethnic group Amagi Mayokta Nate Mahaki Khongchot Asigi Manungda Delhi Uttar Pradesh Bihar, West Bengal, amasung Assamda leriba tongan ba communities singna mapung fana sagulakhi. Loinana mahaki khongchat asigi aroiba tangkak asigi damak Assamdagi Nagaland phawba Manipur sangsinaba thorang tauri hariduna Malem Thongamgi khongchat asida lanai mioi communities sing amasung organization singna support tawnaba lup asigi maikadigi appeal tauri hari. Singjamai Chongtham Laikai Neuro Emergency Trauma Multi Speciality Hospital ngasi hangdokre. Noma Kangdana Lamdam Asita Tokliba accident Asigi lying but the Kwaidigi Kudong Chaba Hospital, Neuro Emergency Trauma, NET, Multi Speciality Hospital, Oiragani Haina, Neuro Emergency Trauma Unit, Multi Speciality Director, Soebam Parkishan Fongdokre. Wapam Asingasi Singzamai Matak Chongtham Laikai the Labor, Singzamai Asigi MLA, Yomnam Kemchana, Rivan Kaktuna Sangabagi, Toranga Mari Lenana, Wapam Asi, Soebam Parkishan na Fongdokibani. Thoram Aduda Singzamai Asigi MLA, Yomnam Kemchana, Chief Guest, Chongtham Saratna, President Oiduna Sargaki. Soebam Parkishan na Makatar Duna High, Neuro Emergency, Hiraga BP Stroke, Gari Accident the Koktanatana, Hakcham Pumbat Loina Sopayauri, Maramasina, Neurosurgery Kaktada. Natana Hospital Asida Orthopedic, General Surgery, Neurosurgery Natana, Neuromedicine, Atopa Specialist Kayagi Kudong Chaba Kaya Supiri. Manipurda Nomakangana accident Topagi Chang Hingalakli. Accident Amatopa Matamda Hospital Amada Adum Pukali Adubu, Neurosurgeon Laitaba Hospital Amada Anaba Aduna Changluba Amatamdadi, RMO Singna Yeng Wanatana, Dr. Round Lakpangaibada Anaba Adu Yamna Rix Uhelibani. Masina Emergency Oiraba Anabagi, Golden Time Adu Manhangadoribani. Amaramda Lamdam Asida Leriba Hospital Singdagi Hospital Asigi Top Magun Ama Hiragadi, Matamamada Brain Trauma, Spine Tumor Naba Yaropada, Manipurgi Wang with a Chatnari, Chaliba Kongchat Aduda, Anaba Kak Chatpayada Banina, Sebari got Lunana Chali, Masida, Anabagi lying Naba Sel Kaktanatana, Sebari Singi, Lepam Chapam Dasu, Sealgi Oiba Awabakaya Su Mayonari, Masigumba Kudong Chadabakaya Asina, Manipurda, Sel Yamna Changdana, lying Bangamba Haiba Wakalun Asida, Hospital Asi Hangdopani. Hospital Asida ICU gi oina bed mapan natana, warsing dasu, ventilator gi Kudong Chaba Supiri, Haina Mahana Fungdoki. Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibunung Sibiduna like Amadi subscribe Tobiduna subscriber Masing Hengat Hanbada Adom Sumating Pangbiyu. Arubada Marueba Pau Amukahna Pizari. Manipur Resu Chahi Taramangadagi Kun Helaba Gari Singh Fitness Certificate Loraga Renewal Toba Yagani Haina Anurag Waspina Fongdokre. Betuken Rizit International Airport ki known as Hagaliba New Integrated Terminal Building Matam Chana Loshinaba CS na Marilene Visingda Kangankre. Nagalu Marina Lamdam Asidagi illegal immigrants in conducted na Maramda Halankhinaba PM da Taksinkhre. Matang asida Loyalam E-PAO na namitangi pao bibil lezari tabili bakudi mapu amuka hina kurumjani.